ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯟꯁꯤꯂꯥ ꯂꯩꯃꯄꯣꯛꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯍꯔꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯊꯔꯣ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯕꯦꯃ ꯀꯧꯕꯤ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯕꯦꯃ ꯐꯤꯁꯥꯀꯣꯜꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯏ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯍꯦꯟꯕꯤꯁꯨ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯍꯦꯟꯕꯤꯅ, ꯕꯦꯃ, ꯏꯕꯥꯅꯤꯁꯦ ꯅꯨꯡꯇꯤꯖꯥꯏꯒꯤ ꯐꯤ ꯑꯃꯨꯛ ꯁꯥ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡ, ꯅꯣꯡꯃꯇ ꯀꯣꯏꯕ ꯂꯥꯡꯕ ꯍꯥꯏꯗꯣ ꯐꯪꯗ꯭ꯔꯦꯅꯦꯀꯣ꯫ ꯕꯦꯃꯅ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯃꯥꯏ ꯍꯟꯅꯨꯖꯔꯛꯑꯅꯤ, ꯃꯇꯝꯗꯣ ꯉꯥꯏꯔꯁꯤ꯫ ꯂꯩꯁꯥꯕꯤ ꯄꯨꯟꯁꯤꯅꯤ ꯀꯥꯏꯅ ꯍꯅꯨꯕꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯅꯤꯗꯩꯗꯤ꯫ ꯑꯋꯣꯏꯕ ꯏꯕꯥꯅꯤꯗꯤ ꯌꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯅ ꯌꯨꯝ ꯑꯗꯨꯝ ꯁꯪꯂ ꯂꯩꯔꯦ꯫ ꯀꯞꯄꯨ ꯀꯞꯆꯅꯤꯡꯉꯦ ꯇꯧꯔꯤꯁꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯂꯝꯕꯤꯁꯦ ꯄꯨꯡꯅꯤꯟ ꯅꯤꯜꯂꯅꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯊꯣꯛꯂꯛꯄꯒꯤ꯫ ꯑꯩꯈꯣꯏꯅꯤꯅ ꯃꯣꯏꯅ ꯆꯠꯄꯗꯣ ꯍꯦꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯨꯝꯃꯤ, ꯅꯪ ꯍꯥꯏꯗꯣ ꯆꯞ ꯍꯦꯛ ꯆꯥꯔꯕꯅꯤ꯫ ꯕꯦꯃꯒꯤ ꯃꯃꯥ ꯊꯔꯣꯅ, ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄ ꯐꯪꯗꯕꯩ ꯃꯥꯜꯂꯤꯗ, ꯉꯁꯤꯇꯪꯗꯤ ꯆꯠꯂꯨꯁꯣ ꯀꯩꯗꯧꯔꯒꯦ꯫ ꯍꯦꯟꯕꯤꯅ, ꯆꯠꯄꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯨ ꯁꯦꯜꯗꯨꯅꯤꯅꯦ꯫ ꯏꯃꯥ ꯄꯤꯒꯦ, ꯏꯃꯥ ꯄꯤꯒꯦ꯫ ꯕꯦꯃꯅ, ꯑꯗꯨꯏꯗꯤ ꯐꯤꯁꯦ ꯁꯥꯔꯒꯨꯝꯒꯦ, ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯣꯟꯖꯤꯜꯂꯝꯅꯕ꯫ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯑꯣ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯣꯛꯂꯨꯔꯁꯤ꯫ ꯍꯣꯏ ꯍꯣꯏ ꯁꯦ, ꯏꯁꯤꯡ ꯍꯥꯞꯅꯕ ꯄꯨꯟꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯨ, ꯑꯩ ꯁꯝꯁꯦ ꯑꯝꯇ ꯄꯨꯟꯈꯠꯂꯛꯈꯤꯒꯦ꯫ ꯃꯤꯅꯒ ꯎꯔꯗꯤ ꯈꯪꯉꯅꯤ, ꯐꯥꯔꯤ ꯐꯥꯔꯤ ꯊꯣꯛꯎꯔꯗꯤ꯫ ꯅꯁꯝꯗꯣ ꯍꯥꯠꯄꯗ ꯃꯇꯝꯁꯨ ꯂꯣꯏ ꯌꯥꯎꯈ꯭ꯔꯅꯤ, ꯁꯪꯃꯜꯂꯤ, ꯈꯔ ꯀꯛꯁꯤꯔꯣ? ꯌꯥꯗꯦ ꯌꯥꯗꯦ, ꯃꯤꯅ ꯁꯨꯛ ꯋꯥꯅ ꯈꯛꯆꯔꯤꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯃ ꯑꯃꯗꯤ ꯍꯦꯟꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ, ꯆꯦ ꯕꯦꯃ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯔꯣ? ꯆꯠꯂꯤꯅꯦ, ꯅꯤꯡꯊꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯧꯀꯣ, ꯑꯃꯨꯛ ꯇꯨꯁꯤꯟꯅꯤ, ꯀꯟꯅ ꯆꯦꯟꯒꯅꯨ꯫ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤꯗꯨ ꯌꯧꯔꯦ꯫ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯔꯤꯉꯩ ꯍꯦꯟꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯁꯠ ꯍꯦꯛ ꯅꯥꯟꯊꯨꯗꯨꯅ ꯇꯥꯁꯤꯜꯂꯤ꯫ ꯍꯦꯟꯕꯤ, ꯀꯃꯥꯏ ꯆꯣꯡꯊꯈ꯭ꯔꯤꯅꯣ ꯅꯪꯕꯣ? ꯎꯍꯣꯛ ꯂꯥꯛꯍꯧꯗꯦꯅꯦ꯫ ꯁꯛꯇꯥꯁꯤꯗꯤ, ꯃꯤꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯤꯁꯦ ꯆꯤꯡꯈꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯝꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯣꯛꯇꯅꯒ ꯁꯤꯅꯤꯍꯦ ꯅꯪ꯫ ꯁꯦ ꯆꯤꯡꯈꯠꯄꯤꯒꯦ ꯂꯥꯛꯑꯣ, ꯈꯨꯠꯁꯤꯗ ꯄꯥꯏꯔꯛꯑꯣꯕ꯫ ꯏꯆꯣꯠ ꯆꯣꯠꯈ ꯀꯃꯥꯏ ꯆꯠꯇꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯒ ꯎꯍꯧꯗ꯭ꯔꯣ? ꯏꯀꯥꯏꯔꯤꯔꯣ ꯍꯥꯏꯁꯦ? ꯇꯥꯁꯤꯟꯒꯦꯅ ꯇꯥꯁꯤꯟꯕꯁꯨ ꯅꯠꯇꯕꯗꯨꯕꯨ, ꯂꯥꯛꯑꯣꯁꯦ, ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯤ ꯎꯍꯧꯕꯅꯦ, ꯑꯇꯩꯗꯤ ꯀꯅꯥꯝ ꯎꯗꯦ꯫ ꯉꯥꯏꯈꯣ, ꯅꯪ ꯐꯤꯗꯣ ꯑꯩ ꯏꯟꯁꯤꯟꯒꯦ ꯄꯤꯔꯣ꯫ ꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕꯤ ꯑꯃꯗꯤ ꯕꯦꯃ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯊꯔꯣꯅ, ꯍꯩꯃ, ꯀꯩꯗꯧꯔꯒꯦ ꯍꯦꯟꯕꯤ ꯅꯪꯕꯣ? ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯁꯤꯜꯂꯨꯔꯕ꯭ꯔꯣ? ꯑꯧꯏꯅꯦ, ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯅꯥꯟꯊꯨꯔꯒ ꯇꯥꯁꯤꯜꯂꯤꯅꯦ, ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯅꯣꯛꯑꯒ ꯂꯩꯔꯤꯅꯦ꯫ ꯈꯨꯠꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤꯕꯅꯦ ꯑꯩ꯫ ꯅꯪ ꯈꯨꯠꯇꯨꯗꯣ ꯌꯥꯝ ꯅꯥꯟꯕ, ꯅꯪ ꯑꯣꯏꯔꯁꯨ ꯅꯣꯛꯅꯤ, ꯑꯩ ꯑꯣꯏꯕ ꯌꯥꯝ ꯀꯟꯅ ꯅꯣꯛꯄꯤꯗ꯭ꯔꯝꯅꯦ꯫ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯐꯠ ꯂꯥꯛꯀꯦ꯫ ꯍꯣꯡꯗꯣꯛꯎꯔꯣ, ꯅꯥꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯩꯖꯕ ꯐꯤꯔꯣꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯍꯦꯟꯕꯤꯗ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯍꯜꯂꯒꯦ ꯈꯟꯗꯨꯅ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯇꯨꯅ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯊꯔꯣꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯅ? ꯂꯣꯏꯅ ꯆꯤꯡꯊꯣꯛꯂꯒ ꯁꯦꯠꯀꯗꯕ ꯏꯟꯒꯗꯕ ꯑꯃ ꯀꯣꯛ ꯁꯦꯠꯄ ꯌꯥꯕꯗꯨꯗ ꯂꯣꯏꯅ ꯍꯦꯛ ꯆꯥꯏꯍꯜꯂꯦ ꯍꯩꯋꯥꯅꯤ꯫ ꯕꯦꯃꯅ, ꯑꯩꯉꯣꯟꯗ ꯄꯛꯆꯒꯗꯕ ꯐꯖꯕ ꯊꯤꯔꯤꯅꯤ ꯀꯩꯅꯣ ꯏꯃꯥ꯫ ꯍꯦꯟꯕꯤ ꯐꯠ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯅꯪꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯗꯣ ꯑꯩ ꯍꯣꯔꯦꯟ ꯏꯟꯗꯣꯏꯅꯤꯀꯣ꯫ ꯇꯨ, ꯐꯃꯨꯡꯗ ꯐꯨꯔꯤꯠ ꯂꯩꯔꯤꯗꯣ ꯅꯪꯉꯣꯟꯗ ꯄꯛꯇꯧ ꯃꯥꯜꯂꯤ, ꯍꯣꯔꯦꯟ ꯑꯗꯨ ꯑꯣꯏ ꯂꯤꯠꯂꯣ꯫ ꯍꯣꯏ ꯏꯜꯂꯣ꯫ ꯏꯁ, ꯃꯆꯨꯁꯤꯒ ꯌꯥꯝ ꯄꯛꯂꯅꯤ, ꯍꯣꯔꯦꯟ ꯄꯥꯈꯪꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯗꯤ꯫ ꯆꯦꯜꯂꯣꯏ, ꯑꯩ ꯐꯥꯒꯦ ꯑꯗꯨꯏꯕꯨ, ꯅꯈꯨꯠꯇ ꯊꯤꯜꯂꯨ꯫ ꯌꯥꯝ ꯋꯥꯔꯦ ꯅꯪ, ꯔꯁꯤ ꯌꯥꯝ ꯀꯪꯉꯤ ꯏꯕꯦꯝꯃ, ꯃꯥꯜꯂꯤꯉꯩꯗ ꯇꯣꯛꯍꯧꯔꯣ꯫ ꯆꯥꯛꯄꯨ ꯂꯥꯝꯃꯤꯗ, ꯅꯪ ꯋꯥꯇꯥꯁꯤꯗꯤ꯫ ꯆꯥꯔꯨꯁꯨꯆꯣ꯫ ꯊꯔꯣꯅ, ꯑꯩꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯒꯦ, ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯏꯃꯥ, ꯀꯨꯏꯔꯛꯀꯅꯨꯀꯣ,
เห็นบี้คนนี้กิจานนะบ้าเกยๆคราสุไลโรโฮเลรเกทารสุทอครีเบมาเกเห็นบี้กะอิมุงดาฟีคัลลิงไงก็เราเดพัดจังไงใกล้จะตัวหนูพี่เราเลยจริงถูกแล้วก็กักเจียงกบเจ้าวิสาเลยรามิสิบเบมานะนังดีไกมาลิคังระนาสิกปามิจักว่างบิดคังอีดานะอดูนี่นังมาลิชิเห็นบี้นะเฮ้ยเนี่ยจุ่มมีเนี่ยไอ้ดินาหันไข่ขัดลุดิอาเซียงกี่มาลิไอ้เนี่ยหน่อยนกนะเบย์ไอ้งอนน้ำมันขลังกันนกนารีนี่เนี่ยหน่วยนี่กี่แสนกปอดผสมในตัวบุตรบูดูปานี่กันที่เราสวยไก่บิดเดไม่ดิปราสาวนี่เฮพากีตะกี้อามุขนารักกันนี่ก็หน่วยเนี่ยมีนึงก็ใส่ดีไก่จะโดนดีคุมเดมีนึกชิดาบัตรนี่หน่วยเนี่ยตาดูสิไก่จะตัวหน่วยแบบนี้เนี่ยเบย์มาแค่เห็นบีกันดูจับมันนั่นคุมมาอีฮอเรนกุมพยังบัจจัตัวบ้ายารุจักตัวป้าบันเองวันเดอทงอามาเรมิไอทงพยายามตัดอดุยก็บลายนี่เบมาก็เราดมิจีนับพัดยังเลยจักนี่ลูกบราไอจะตัวเสพากีระบะเห็นบีนะปากขังนับบูจักทงบัตรลีไกนะปากขังอาโมไอบกี้ตัวพร้อมทกปนี่จัลทงดูอุโรเฮ้ยมาเชียงอังสิดิไอสุอิจันปีมาตั้งเล่รำละดีนุยเดสวยบีรอยอะคอยเกี่ยมุกทงนุยเกี่ยมุกทงคุชาเสียดรีเลยสาบิมันจัดเรบะสิเบมาดีมารำมกปนีบจากตัวพัดทงดอกปีรำไอ้เฮียงเซลพังละก็นุยนิกิปีเก็บเห็นบีนะอาเซียงกิระเบมาทงดอกปีรุรสิระจากทงวิญญาณนะบ้าให้จินบดินนัตเตก็อดุมาอิงก็เต้าระดีคุดูมาดุมจาริตากรองนักฮันดักสูตากรองนังงำเลยนี่กว่าอิจฉาลานิกิสวยเดินไปด้วยนี่บ่จากตัวพัดทงดอกละรู้अदुगा होरेन कुम्हा येंबदो अइगा चची कुइनी येंबा फंगनबा बेमा नंगना ngama matang sula kanida warunu lao adudi chak thongba chalurase asi haiduna korogi yumda lakminari korona bema yongchak to pabana iron bachani nga hairamane adu oina semoko asi hairaga mapana thokre hoi asi haiduna chak to thagatle henbia yongchak to nang khelo Jatuh saida, asi hai tu nak korau bukawi. Tak korau, yung cak ket pi kero. Si kau ket pai bu, ai ket pi lagi. Be mana, hoi ni, ada ni dana. Pakang di kut kaya sui kaya ramai. Asi hai tu nak be manok jai. Korau na. Be ma, yang kelakan dah kaya be wani. Yang dam ni nak kasih dauri. Dasing nari ko, nui ni kisah ingonda. Asam nak korau su, lo shilo. Babu sungai haglir dilani. Hairam laga korau mapan na thokre. Be maga henbi gasu chak thong baloi ra duna thoklei. Henbi na. Ta korau chak loi ra bane cha tho. Loisi laga thoklo ai khoi shilo shilu khige. Hoi. Ai la ge lo shilamo. Ngai hak lai ra ba matu korau loisin baloi ra duna. Be ma khoi ge yum dalai. Be ma loisi labo. Henbi dilabo. Asi hai duna korau imong da changlei. Be mana. Ta korau chango ai lo shili loi daure henbi sula ani ka ida bu keri no khangdib kera su yakshin da shila su phazaroi da budu onthok na kuiri ba ngai ba prabra lo shilo asi hairaga korau ma pan da thoklei ngangi lo shin phang ga khangde be ma lo shin ba loi ra duna ma pan da thoklakli ta korau chalasira tharona se sel si puro horen icha korau ne henbi ni noi achoi pa chana ba Ima, thokige. Ta korau, henbi su kau bikrasi. Korau na. Kauro. Henbi. Loi driba nang bo. Jala sila o. Henbi, prap sen thorai. Loi. Jala sila o. Korau na. Lao, matai du salo. Asi hai du na. Kumhai yeng bachat minari. Ngai hak lai raba matu. Korau na. Nui ni bo halasira. Be mana. Hoi, halasi. Ay syutum ning lagli. Makoy ahum su yum da halagli. Henbi su mayum da changkri. Be mana. Ta korau, nathan chat pa ki bra. Korau na. Ta ning de, nupa na bu. Jojo, chang manang shu. Asi hai do na be ma, mayum da changlagli. Korau su mayum da chatkri. No nga lak pa matam ni. Korau na. Baba, thabak chat kiroi dra. Korau gi ma baba santana. Chalani. Kay daw re. Baba, ay shu thabak chatoy ni. Chakti ka na thongdoi ba. Chara do hek helo. Ay di thabak mafam da charu rani.
ꯅꯨꯡꯁꯤꯔꯤꯌꯦ ꯄꯥꯕꯁꯦ ꯑꯩꯕꯨ ꯆꯔꯥ ꯍꯦꯜꯂꯨ ꯀꯥꯏꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯀꯣꯔꯧ ꯉꯁꯤ ꯑꯌꯨꯛꯇꯤ ꯆꯔꯥ ꯍꯦꯜꯂꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯕꯦꯝꯃꯗꯨ ꯍꯦꯛ ꯊꯦꯡꯅꯩ ꯇꯥ ꯀꯣꯔꯧ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯑꯦ ꯌꯨꯝ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯂꯨꯅꯤ ꯈꯟꯕꯗ ꯆꯪꯕꯨ ꯆꯪꯅꯤꯡꯗ꯭ꯔꯦꯗ ꯑꯌꯨꯛꯀꯤꯁꯨ ꯆꯥꯗ꯭ꯔꯤ ꯍꯣ ꯅꯨꯄꯤ ꯊꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯨꯝ ꯀꯪꯁꯤꯜꯂꯛꯄꯗ ꯆꯩꯗꯦꯛ ꯃꯥꯟꯈ꯭ꯔꯅꯤ ꯀꯂꯩꯔꯣ ꯅꯪꯁꯦ ꯀꯜꯂꯛꯇꯦ ꯌꯥꯝ ꯐꯖꯕꯩ ꯃꯑꯣꯡꯗꯒ ꯀꯜꯂꯛꯄ꯭ꯔꯥ ꯍꯥꯏꯌꯣ ꯀꯜꯂꯛꯆꯧꯋꯣ ꯆꯥꯛꯆꯧꯋꯣ ꯆꯪꯉꯣ ꯅꯪꯁꯨ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯨꯈꯤꯒꯦ ꯍꯣꯏ ꯊꯣꯡꯉꯨꯔꯣ ꯑꯩꯁꯨ ꯆꯪꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯝꯃꯁꯨ ꯆꯪꯂꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯕꯁꯟꯇꯅ ꯀꯣꯔꯧ ꯏꯄꯥꯕꯨ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯀꯩ ꯍꯥꯏꯒꯦ ꯕꯥꯕꯥ ꯅꯪꯕꯨ ꯆꯍꯤꯁꯨ ꯆꯞ ꯆꯥꯔꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕ ꯏꯄꯥꯅ ꯈꯜꯂꯤ ꯀꯝꯗꯧꯕꯅꯣ ꯅꯪꯁꯨ ꯍꯥꯏꯌꯨꯗꯅ ꯕꯥꯕꯥ ꯆꯥꯛ ꯊꯣꯡꯕ ꯂꯧꯇꯥꯅꯕꯩꯔꯣ ꯆꯥꯛꯇꯨꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯗ ꯌꯥꯗꯦ ꯑꯗꯨꯁꯨ ꯃꯔꯨꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯅꯪꯒ ꯑꯩꯒ ꯈꯛ ꯂꯩꯕꯁꯦ ꯁꯤꯁꯨ ꯌꯨꯝ ꯃꯥꯟꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯕꯥꯕꯥ ꯅꯨꯄꯤ ꯂꯥꯛꯑꯒ ꯌꯨꯝꯁꯦ ꯂꯨꯕ ꯅꯥꯟꯕꯒꯤ ꯃꯍꯨꯠ ꯃꯧ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯥꯛꯑꯗꯤ ꯕꯥꯕꯥ ꯅꯪ ꯀꯞꯅꯤꯡꯅꯤꯗ ꯌꯨꯝ ꯀꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯂꯣꯏ ꯊꯨꯒꯥꯏꯔꯗꯤ ꯕꯥꯕꯥ ꯑꯁꯥ ꯀꯥꯏꯅꯤꯀꯣ ꯑꯣ ꯑꯗꯨꯅꯅꯦ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕ ꯕꯦꯝꯃꯁꯦ ꯑꯁꯤ ꯑꯣꯏꯅ ꯏꯄꯥꯅ ꯈꯜꯂꯤꯅꯦ ꯇꯥꯅꯤꯡꯗꯦꯗ ꯕꯥꯕꯥ ꯂꯩꯀꯥꯏꯒꯤ ꯆꯠꯂꯁꯤꯕꯨ ꯂꯩꯀꯥꯏꯕꯨ ꯅꯠꯇꯦꯅꯦ ꯌꯨꯝ ꯀꯣꯟꯊꯣꯡ ꯑꯃꯅꯤꯇꯅꯤ ꯂꯥꯞꯅꯔꯤꯕ ꯌꯨꯝ ꯅꯛꯄꯁꯤꯅ ꯐꯠꯇ꯭ꯔꯣ ꯈꯪꯗꯦ ꯏꯄꯥꯗꯤꯅꯦ ꯕꯦꯝꯃꯒꯤ ꯃꯃꯥꯗ ꯍꯥꯏꯔꯗꯧꯅꯤꯀꯣ ꯌꯥꯔꯦ ꯕꯦꯝꯃꯒ ꯍꯣꯡꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯅꯨꯄꯤꯒ ꯊꯤꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯔꯧ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯁꯟꯇ ꯃꯆꯥꯒꯤ ꯋꯥꯇꯥꯗ ꯕꯦꯝꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯅꯥ ꯂꯩꯕꯒꯦꯅꯦ ꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯏ ꯕꯦꯝꯃ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯕꯥꯕꯥ ꯀꯩ ꯂꯩꯒꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯏ ꯕꯥꯕꯥ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯣ ꯑꯩ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯕꯦꯝꯃ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯊꯣꯔꯛꯏ ꯊꯥꯔꯣꯅ ꯗꯥꯗꯥ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯄꯕꯨ ꯀꯩ ꯂꯩꯒꯦ ꯏꯕꯦꯝꯃ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯆꯥꯕꯤ ꯑꯃꯁꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯊꯥꯔꯣ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗꯥꯗꯥ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯅꯛꯁꯨ ꯅꯛꯅ ꯂꯩꯖꯕ ꯏꯆꯥꯁꯤ ꯂꯥꯞꯅꯁꯨ ꯆꯠꯍꯟꯅꯤꯡꯗꯦ ꯀꯣꯛ ꯍꯦꯛ ꯍꯣꯡꯗꯣꯛꯄꯤꯔ ꯂꯣꯏꯔꯦ ꯗꯥꯗꯥ ꯅꯨꯡꯉꯥꯏꯔꯦ ꯏꯕꯦꯝꯃꯅ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯕꯁꯟꯇꯁꯨ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯟꯈ꯭ꯔꯦ ꯊꯥꯔꯣ ꯕꯁꯟꯇꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯕꯦꯝꯃꯗ ꯍꯥꯏꯔꯝꯃꯤ ꯕꯦꯝꯃꯅ ꯇꯜꯂꯦꯀꯣ ꯏꯃꯥ ꯍꯩꯅꯗꯦꯍꯦ ꯅꯣꯏꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯀꯣ ꯇꯥ ꯀꯣꯔꯧꯗꯨꯕꯨ ꯉꯥꯎꯔ ꯆꯥꯠꯂꯣ ꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯎꯀꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯒ꯭ꯌꯥꯟꯁꯨ ꯇꯥꯕ ꯑꯗꯩ ꯏꯃꯥꯒꯤ ꯅꯥꯛꯇꯩꯁꯨ ꯂꯥꯞꯅ ꯆꯠꯈꯤꯗꯅꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥꯗꯤ ꯇꯥꯗꯗꯁꯨ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥꯗꯤ ꯏꯆꯥ ꯀꯣꯔꯧꯁꯦ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯎꯀꯣ ꯕꯦꯝꯃ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯌꯥꯗ꯭ꯔꯁꯨ ꯏꯃꯥꯁꯦ ꯏꯀꯥꯏꯗꯣꯏꯅꯤꯅꯦ ꯏꯃꯥꯅꯗꯤ ꯑꯩꯁꯦ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯇꯧꯔꯤꯅꯤ ꯇꯥ ꯀꯣꯔꯧꯁꯨ ꯏꯕꯨꯡꯅꯤ ꯕꯦꯝꯃ ꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯍꯦꯟꯕꯤꯗ ꯇꯝꯃꯤ ꯍꯦꯟꯕꯤꯅ ꯐꯔꯦ ꯑꯗꯨꯅ ꯍꯦꯛ ꯀꯣꯛ ꯍꯦꯛ ꯌꯥꯔꯣ ꯇꯥ ꯀꯣꯔꯧꯁꯦ ꯃꯕꯨꯛꯁꯨ ꯐꯩꯁꯤꯗꯤ ꯍꯣꯏ ꯌꯥꯔꯒꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡ ꯕꯦꯝꯃ ꯀꯣꯔꯧꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯇꯥ ꯀꯣꯔꯧ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯕꯦꯝꯃ ꯀꯣꯔꯧꯅ ꯃꯄꯥꯗ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕ ꯂꯥꯛꯍꯜꯂꯤꯅꯤ ꯈꯟꯗꯨꯅ ꯇꯥ ꯀꯣꯔꯧ ꯅꯍꯥꯟ ꯄꯥꯕꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯍꯟꯕꯗꯣ ꯑꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯦꯕ ꯏꯃꯥꯗ ꯑꯗꯨꯒꯤ ꯑꯩ ꯌꯥꯔꯦ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯀꯣꯔꯧ ꯕꯦꯝꯃꯗ ꯌꯦꯡꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯄꯥꯕꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯗꯤ ꯅꯁꯥꯅꯁꯨ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯆꯠꯂꯨ ꯅꯌꯨꯝꯗ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯗꯒ ꯕꯦꯝꯃ ꯈꯪꯍꯧꯗ ꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯔꯥ ꯂꯩꯕ ꯃꯤꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯕꯦꯝꯃ ꯀꯣꯔꯧꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯃꯥꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯀꯣꯔꯧꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯀꯣꯔꯧ ꯕꯦꯝꯃꯕꯨ ꯃꯆꯜꯒꯨꯝꯅ ꯅꯨꯡꯁꯤꯖꯩ ꯃꯥꯁꯨ ꯕꯦꯝꯃꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯜꯂꯛꯄꯗ ꯊꯃꯣꯏꯗ ꯋꯥꯖꯩ ꯑꯁꯨꯝꯅ ꯕꯦꯝꯃꯗꯣ ꯂꯝꯕꯤꯗꯁꯨ ꯅꯣꯡꯃꯗ ꯐꯥꯎ ꯎꯈꯤꯗ꯭ꯔꯦ
ꯀꯣꯔꯧ ꯁꯨꯅꯣꯡ ꯃꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯕꯦꯃꯗꯨ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯩ ꯕꯦꯃ ꯅꯣꯟꯊꯥꯗꯨꯅ ꯃꯉꯣꯟꯗ ꯀꯧꯔꯝꯗ ꯄ꯭ꯔꯞ ꯆꯠꯈꯤ ꯀꯣꯔꯧꯁꯨ ꯕꯦꯃꯕꯨ ꯎꯁꯤꯟꯅꯗ ꯆꯠꯂꯤ ꯑꯗꯨꯕꯨ ꯀꯣꯔꯧ ꯕꯦꯃꯅ ꯆꯠꯈꯤꯕꯗꯣ ꯍꯟꯅ ꯌꯦꯡꯖꯩ ꯋꯥꯗꯤ ꯉꯥꯡꯗꯦ ꯀꯣꯔꯧ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯛ ꯈꯪꯅꯗꯕ ꯃꯤꯒꯨꯝ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯀꯧꯔꯛꯇ꯭ꯔꯦ ꯑꯩꯅꯁꯨ ꯃꯥꯕꯨ ꯎꯅ ꯎꯅ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯕꯦꯃ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ ꯕꯦꯃꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯗꯥꯔꯤꯗ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯄꯤꯁꯤꯡꯗꯨ ꯈꯪꯍꯧꯗ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ ꯑꯁꯨꯝꯅ ꯕꯦꯃ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯇꯥ ꯀꯣꯔꯧ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯅ ꯇꯥꯔꯤ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯛꯄꯅꯤ ꯈꯟꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯐꯥꯎ ꯏꯆꯤꯜꯁꯤꯅ ꯀꯧꯕ ꯉꯝꯖꯗ꯭ꯔꯦ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤ ꯅꯪꯕꯨ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ ꯂꯦꯜꯂꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯀꯣꯔꯧ ꯕꯦꯃꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯌꯥꯝꯅ ꯋꯥꯖꯩ ꯕꯦꯃꯅ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯕ ꯃꯇꯝ ꯀꯨꯏꯔꯦ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯣꯠꯅꯕꯤꯈꯤꯕ ꯄꯨꯝꯕ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯅ ꯉꯥꯡꯖꯕ ꯋꯥꯉꯥꯡ ꯀꯦꯖꯃꯧꯖꯕꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ ꯕꯁꯟꯇꯅ ꯀꯣꯔꯧ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯨꯗꯅ ꯀꯣꯔꯧ ꯈꯨꯝꯗꯦ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯃꯤ ꯏꯍꯦ ꯆꯥꯛ ꯈꯤꯇ ꯊꯣꯡꯒꯠꯂꯨ ꯍꯥꯏꯔꯒ ꯏꯃꯧꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯣꯏꯗ ꯆꯠꯂꯨꯕꯗꯨꯗ ꯆꯪꯉꯛꯄ ꯏꯀꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯣꯔꯧ ꯁꯨꯃꯥꯡꯗ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯐꯝꯂꯤ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ ꯕꯦꯃ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯜ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯑꯆꯤꯛꯄ ꯑꯍꯤꯡꯁꯤꯅ ꯂꯛꯅꯕꯒꯨꯝ ꯀꯣꯔꯧꯁꯨ ꯉꯁꯤꯗꯤ ꯄꯤ ꯈꯪꯍꯧꯗ ꯇꯥꯔꯛꯂꯤ ꯀꯅꯥꯅꯕꯨ ꯇꯥꯔꯛꯂꯣꯏꯗꯒꯦ ꯊꯥꯖ ꯃꯥꯒꯤ ꯃꯤꯡꯅ ꯂꯨꯔꯕ ꯃꯉꯥꯜꯂꯛꯇ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯖꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯃꯤꯠꯀꯤ ꯄꯤꯗꯤ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯀꯣꯔꯧ ꯉꯁꯤꯗꯤ ꯕꯦꯃꯕꯨ ꯎꯅꯤꯡꯂꯛꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯖꯔꯤ ꯋꯥꯅ ꯃꯤꯀꯨꯞ ꯑꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯛꯄ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯣꯔꯧ ꯕꯦꯃꯕꯨ ꯎꯅꯤꯡꯕꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯛꯏ ꯕꯦꯃꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯉꯥꯏꯖꯔꯤ ꯊꯔꯣ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯀꯣꯔꯧꯕꯨ ꯎꯕꯗ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯀꯣꯔꯧ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯀꯧꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯕꯦꯃꯒꯤ ꯃꯃꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯦꯞꯂꯝꯕꯗꯨ ꯎꯏ ꯏꯃꯥ ꯏꯆꯥꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯆꯪꯉꯛꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯕꯦꯃꯁꯨꯅꯦ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯧꯒꯠꯇꯕ ꯀꯨꯏꯔꯦ ꯍꯦꯟꯕꯤꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ ꯍꯥ ꯕꯦꯃꯅ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯕꯦꯃꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ ꯊꯔꯣꯒ ꯍꯦꯟꯕꯤꯒꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯦ ꯑꯆꯥ ꯑꯊꯛ ꯂꯩꯅꯕ ꯊꯣꯛꯈꯤ ꯀꯣꯔꯧ ꯕꯦꯃꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯕꯦꯃ ꯕꯦꯃ ꯎꯏꯁꯤꯜꯂꯝꯕ ꯃꯤꯁꯅꯥꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗ ꯄꯤ ꯑꯣꯏꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯕꯦꯃ ꯃꯃꯤꯠꯇ ꯎꯏꯁꯤꯟꯈꯤ ꯀꯣꯔꯧ ꯕꯦꯃꯒꯤ ꯁꯛꯐꯝꯗꯨꯕꯨ ꯌꯦꯡꯕꯗ ꯀꯣꯔꯧ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯊꯣꯔꯛꯏ ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯕꯦꯃ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯑꯩꯕꯨ ꯋꯥꯔꯧꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕꯦꯃ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯊꯥ ꯀꯣꯔꯧ ꯅꯪ ꯉꯁꯤꯗꯤ ꯑꯩꯕꯨ ꯆꯩꯔꯔꯣꯏꯗ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯀꯣꯔꯧ ꯕꯦꯃꯒꯤ ꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯄꯤ ꯆꯩꯔꯔꯣꯏꯌꯦ ꯁꯤꯗꯩꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯦꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯆꯩ ꯕꯦꯃ ꯃꯁꯥ ꯉꯝꯗꯕꯒꯤ ꯋꯥꯕ ꯅꯠꯇꯅ ꯋꯥꯔꯝꯕ ꯊꯃꯣꯏꯗꯨꯗꯤ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯀꯣꯔꯧ ꯑꯩ ꯅꯣꯏꯗ ꯂꯥꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯅꯣꯏꯗ ꯆꯠꯂꯁꯤ ꯀꯣꯔꯧ ꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯆꯩ ꯃꯁꯤꯗꯤꯕ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪ ꯅꯥꯔꯤꯁꯤꯗꯤ ꯁꯤꯗꯩꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯔꯅꯤ ꯅꯥꯕ ꯊꯨꯅ ꯐꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯇꯣꯏꯅꯤ ꯕꯦꯝ ꯑꯩ ꯍꯪꯗꯕ꯭ꯔꯣ ꯄꯥꯕꯅ ꯅꯪ ꯂꯥꯛꯄꯗ ꯄꯥꯕꯗꯣ ꯌꯥꯝ ꯍꯔꯥꯎꯗꯣꯏꯅꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯈꯩ ꯆꯥꯛꯁꯨ ꯊꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯊꯣꯡꯉꯤ ꯑꯗꯣ ꯑꯩꯒꯤ ꯄꯤꯗꯤ ꯇꯩꯊꯣꯛꯇꯅ ꯄꯥꯕ ꯑꯣꯏꯅ ꯍꯪꯂꯤꯗꯣ ꯈꯤꯇꯪꯗꯤ ꯋꯥꯔꯧꯏꯀꯣ ꯈꯨꯠꯁꯦ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯤꯁꯤꯗꯤ ꯉꯁꯥꯏꯗꯩꯗꯤ ꯇꯩꯊꯣꯛꯅꯤꯡꯂꯤꯅꯤ ꯆꯨꯝꯃꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯂꯥꯜꯂꯤ ꯕꯦꯝꯅ ꯆꯨꯝꯃꯤ ꯅꯪꯅ ꯉꯝꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯂꯥꯛꯏ ꯑꯁꯨꯝꯅ ꯕꯦꯃꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡ ꯅꯥꯕ ꯐꯔꯤ ꯕꯦꯃ ꯑꯃꯗꯤ ꯀꯣꯔꯧꯕꯨ ꯑꯍꯜꯁꯤꯡꯅ ꯂꯨꯍꯣꯡꯕꯤꯔꯤ
ꯅꯣꯡꯉꯥꯜꯂꯛꯄ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯕꯦꯃꯅ ꯇꯥꯀꯣꯔꯧ ꯍꯧꯒꯠꯂꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯂꯝꯃꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯀꯣꯔꯧꯒꯤ ꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ ꯕꯦꯝ ꯃꯁꯤꯗꯤꯕ ꯆꯣꯠꯂꯦꯅꯁꯦ ꯑꯉꯧꯕꯤꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤꯅ ꯐꯨꯁꯨ ꯐꯨꯅꯤꯡꯗꯦ ꯑꯩꯅ ꯅꯥꯔꯤꯗꯣ ꯀꯅꯥꯏ ꯃꯔꯝꯒꯤꯅꯣ ꯑꯗꯨꯏ ꯑꯩꯁꯨ ꯏꯁꯤꯡꯁꯦ ꯈꯤꯛꯆꯤꯜꯂꯤꯕ ꯑꯩꯕꯨ ꯐꯨꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯁꯥꯎꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯃ ꯄꯩꯊꯣꯛꯏ ꯅꯨꯡꯁꯤꯃꯜꯂꯤꯁꯤꯗꯤ ꯑꯁꯨꯝꯅ ꯀꯣꯔꯧ ꯑꯃꯗꯤ ꯕꯦꯃ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ